ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯑꯣꯗꯤꯑꯣ ꯕꯨꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀ꯭ꯂꯥꯁ 7ꯒꯤ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯎꯕ 6ꯁꯨꯕ ꯂꯥꯇꯝ ꯄꯦꯅꯥ ꯂꯧꯈꯠꯆꯔꯤ꯫ ꯄꯦꯅꯥ ꯃꯩꯇꯩꯁꯤꯡꯒꯤ ꯆꯠꯅꯕꯤ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯈꯣꯡꯅꯕ ꯈꯨꯠꯂꯥꯏ ꯑꯃꯅꯤ꯫ ꯃꯩꯇꯩꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯊꯧꯔꯝꯗ ꯃꯁꯤ ꯆꯪꯗꯕ ꯌꯥꯗꯦ꯫ ꯃꯁꯤ ꯃꯩꯇꯩꯁꯤꯡꯗ ꯅꯠꯇꯅ ꯆꯤꯡꯒꯤ ꯀꯥꯡꯂꯨꯞ ꯈꯔꯅꯁꯨ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯣꯏꯅ ꯄꯟꯗꯤꯠ ꯂꯣꯏꯁꯪꯒꯤ ꯃꯈꯥꯗ ꯄꯦꯅꯥ ꯂꯣꯏꯁꯪ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯂꯣꯏꯁꯪ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯄꯦꯅꯥ ꯁꯛꯄ ꯈꯣꯡꯕꯒꯤ ꯇꯉꯥꯏꯐꯗꯕ ꯃꯐꯝ ꯃꯇꯝ ꯈꯨꯗꯤꯡꯗ ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯇꯧꯔꯤ꯫ ꯄꯦꯅꯥꯒꯤ ꯆꯟꯅꯐꯝ ꯃꯨꯟꯅ ꯈꯪꯕ ꯉꯝꯂꯕꯗꯤ ꯃꯩꯇꯩꯁꯤꯡꯒꯤ ꯆꯠꯅꯕꯤ ꯈꯔ ꯃꯈꯩ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯤꯇꯩꯁꯤꯡꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯌꯥꯝꯕꯗ ꯃꯌꯥꯝ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯕ ꯀꯨꯝꯃꯩ ꯑꯃ ꯍꯥꯏꯔꯕꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯂꯥꯏ ꯍꯔꯥꯎꯔꯤꯉꯩ ꯃꯅꯨꯡꯗ ꯑꯌꯨꯛ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯈꯣꯟꯖꯦꯜꯗ ꯇꯣꯏꯅ ꯇꯥꯕ ꯁꯩꯍꯦꯛꯇꯤ ꯄꯦꯅꯥ ꯏꯁꯩꯅꯤ꯫ ꯃꯁꯤꯕꯨ ꯌꯥꯀꯥꯏꯔꯣꯜ ꯍꯥꯏꯅ ꯈꯪꯅꯩ꯫ ꯏꯁꯩ ꯑꯁꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯦꯅꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯄꯦꯅꯥ ꯍꯥꯏꯔꯤꯕꯁꯤ ꯁꯥꯃꯩ ꯑꯅꯤꯅ ꯇꯛꯅꯔꯒ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯊꯣꯛꯍꯟꯕ ꯂꯥꯏꯅ ꯄꯤꯕꯅꯤ ꯑꯃꯁꯨꯡ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯕ ꯃꯅꯤꯄꯨꯔꯒꯤ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯕ ꯖꯟꯇ꯭ꯔ ꯑꯃꯅꯤ꯫ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯖꯟꯇ꯭ꯔ ꯑꯁꯤ ꯄꯨꯡꯃꯥꯏ ꯃꯔꯨ ꯅꯠꯇ꯭ꯔꯒ ꯁꯝꯅ ꯃꯔꯨ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯗ ꯆꯦꯠꯅ ꯀꯣꯜꯂꯒ ꯁꯥꯕ ꯆꯩꯖꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯑꯃꯅ ꯂꯦꯟꯗꯨꯅ ꯈꯣꯡꯕꯅꯤ꯫ ꯃꯁꯤ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯁꯤꯖꯤꯟꯅꯔꯛꯂꯕꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯩ ꯆꯩꯖꯤꯡ ꯑꯁꯤꯅ ꯂꯥꯏꯅꯤꯡꯊꯧꯅꯤ, ꯅꯣꯡꯊꯧ ꯏꯄꯥꯒꯤ ꯃꯁꯛꯅꯤ, ꯑꯗꯨꯒ ꯃꯔꯨꯅ ꯂꯩꯃꯔꯦꯜꯅꯤ, ꯃꯥꯂꯦꯝ ꯏꯃꯥꯒꯤ ꯃꯁꯛꯅꯤ꯫ ꯆꯩꯖꯤꯡ ꯑꯃꯁꯨꯡ ꯃꯔꯨ ꯑꯅꯤ ꯑꯁꯤꯅ ꯇꯥꯏꯕꯪ ꯂꯩꯁꯦꯝꯕꯒꯤ ꯋꯥꯈꯜ ꯐꯣꯡꯗꯣꯛꯏ꯫ ꯄꯦꯅꯥ ꯖꯟꯇ꯭ꯔ ꯃꯁꯥ ꯄꯨꯝꯕ ꯑꯁꯤꯅ ꯂꯦꯡꯂꯤ ꯄꯥꯜꯂꯤꯕ ꯇꯥꯏꯕꯪ ꯑꯁꯤꯒꯤ ꯃꯁꯛꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯄꯨꯅꯩ꯫ ꯖꯟꯇ꯭ꯔꯒꯤ ꯃꯃꯤꯡ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯑꯅꯤꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯕꯗꯒꯤ ꯑꯍꯥꯟꯕꯗ ꯄꯦꯅꯥ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯄꯦꯅꯥ ꯀꯧꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯄꯦꯅꯥ ꯃꯔꯨ ꯍꯥꯏꯕꯁꯤ ꯃꯃꯥꯡꯉꯩꯗ ꯇꯨꯝꯕꯥꯅ ꯁꯥꯔꯝꯕꯗꯒꯤ ꯃꯊꯪꯗ ꯋꯥꯔꯨꯗ ꯍꯠꯂꯒ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯨꯅ ꯁꯥꯕ ꯄꯦꯅꯥꯕꯨ ꯋꯥꯔꯨ ꯄꯦꯅꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯑꯌꯥꯝꯕꯅ ꯌꯨꯕꯤꯒꯤ ꯑꯀꯟꯕ ꯃꯀꯨꯒꯤ ꯁꯔꯨꯛ ꯑꯗꯨꯒꯤ ꯇꯪꯈꯥꯏꯅ ꯄꯦꯅꯥ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤ꯫ ꯃꯔꯨ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯇꯤꯡꯂꯤꯕ ꯁꯎꯟ ꯑꯗꯨꯕꯨ ꯄꯨꯡꯃꯥꯏ ꯀꯧꯏ꯫ ꯄꯦꯅꯥ ꯆꯩꯖꯤꯡ ꯍꯥꯏꯕꯁꯤ ꯌꯣꯠꯅ ꯀꯣꯟꯗ꯭ꯔꯤꯉꯩꯗ ꯎꯔꯩꯔꯣꯝ ꯂꯥꯕꯒꯤ ꯃꯁꯥꯅ ꯀꯣꯟꯅꯔꯝꯃꯤ꯫ ꯄꯦꯅꯥ ꯆꯩꯖꯤꯡꯒꯤ ꯑꯀꯣꯟꯕ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇ ꯖ꯭ꯌꯥꯎ ꯖ꯭ꯌꯥꯎ ꯂꯥꯎꯅ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯊꯣꯛꯅꯕ ꯁꯔꯤꯛ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯀꯤꯔꯤ꯫ ꯃꯁꯤꯁꯨ ꯃꯃꯥꯡꯉꯩꯗꯗꯤ ꯅꯣꯡꯁ꯭ꯔꯤꯛ ꯃꯍꯩ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯁꯦꯟꯖꯦꯡꯅ ꯍꯩꯗꯨꯅ ꯁꯥꯕ ꯁꯦꯟ ꯁꯔꯤꯛ ꯍꯥꯏꯕ ꯑꯁꯤ ꯁꯤꯖꯤꯟꯅꯔꯛꯈꯤ꯫ ꯆꯩꯖꯤꯡ ꯑꯃꯗ ꯄꯦꯅꯥ ꯁꯔꯤꯛ 109 ꯍꯥꯞꯅꯩ꯫ ꯍꯥꯏꯔꯤꯕ ꯁꯔꯤꯛ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯑꯍꯩꯕꯝ ꯌꯨꯝꯅꯥꯛꯅ ꯍꯩꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯦꯅꯥꯒꯤ ꯃꯔꯨ ꯑꯃꯗꯤ ꯆꯩꯖꯤꯡ ꯑꯅꯤꯃꯛꯇ ꯌꯥꯎꯕ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯀꯌꯥꯠꯇꯤ ꯁꯥꯃꯩ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯁꯥꯃꯩ ꯍꯥꯏꯕꯁꯤ ꯁꯒꯣꯜꯒꯤ ꯃꯃꯩꯗ ꯍꯧꯕ ꯑꯁꯥꯡꯕ ꯃꯇꯨꯅꯤ꯫ ꯆꯩꯖꯤꯡꯗ ꯍꯥꯞꯂꯤꯕ ꯁꯥꯃꯩꯅ ꯃꯔꯨꯗ ꯇꯤꯡꯂꯤꯕ ꯁꯥꯃꯩꯗ ꯍꯟꯒꯠ ꯍꯟꯗꯥ ꯂꯦꯟꯕ ꯃꯇꯝꯗ ꯄꯦꯅꯥꯒꯤ ꯅꯨꯡꯁꯤꯕ ꯃꯈꯣꯜ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯟꯕ ꯃꯇꯝꯗ ꯃꯈꯣꯜ ꯐꯖꯍꯟꯅꯕ ꯑꯃꯗꯤ ꯍꯧꯍꯟꯅꯕ ꯎꯆꯥꯟ ꯃꯔꯦꯛꯅ ꯁꯤꯠꯇꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯍꯟꯅꯩ꯫ ꯎꯆꯥꯜ ꯃꯔꯦꯛ ꯑꯁꯤ ꯄꯦꯅꯥꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯆꯥꯛꯅꯤ꯫ ꯃꯁꯤꯅ ꯁꯥꯃꯩ ꯑꯅꯤꯗ ꯇꯛꯇ꯭ꯔꯕꯗꯤ ꯄꯦꯅꯥ ꯃꯈꯣꯜ ꯊꯣꯛꯇꯦ ꯅꯠꯇ꯭ꯔꯒ ꯁꯦꯡꯗꯦ꯫ ꯉꯁꯤꯗꯤ ꯄꯦꯅꯥꯗ ꯁꯥꯃꯩꯒꯤ ꯃꯍꯨꯠꯇ ꯚꯥꯏꯑꯣꯂꯤꯟꯅꯆꯤꯡꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯂꯤꯐꯥꯏꯕꯔ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯔꯦ꯫ ꯄꯣꯂꯤꯐꯥꯏꯕꯔꯗꯒꯤ ꯁꯒꯣꯜ ꯃꯃꯩꯅ ꯍꯦꯟꯕ ꯃꯇꯤꯛ ꯑꯃꯈꯛ ꯂꯩ꯫ ꯁꯒꯣꯜ ꯃꯃꯩꯒꯤ ꯑꯁꯥꯡꯕ ꯃꯇꯨ ꯑꯁꯤꯗꯤ ꯃꯔꯤꯜ ꯆꯠꯇꯦ, ꯄꯣꯂꯤꯐꯥꯏꯕꯔꯗꯤ ꯃꯔꯤꯜ ꯆꯠꯂꯛꯏ꯫ ꯃꯩꯇꯩ ꯄꯦꯅꯥ ꯁꯛꯄꯁꯤꯡꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯣꯞꯅ ꯂꯩ꯫ ꯃꯈꯣꯏꯅ ꯐꯩꯖꯣꯝ ꯁꯦꯠꯂꯤ, ꯔꯦꯁꯝ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯀꯛꯄ ꯂꯤꯠꯂꯤ, ꯀꯣꯌꯦꯠ ꯑꯆꯧꯕ ꯌꯦꯠꯂꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝ ꯐꯪꯕ ꯃꯤꯁꯛ ꯑꯣꯏꯔꯕꯗꯤ ꯈꯥꯃꯦꯟ ꯆꯠꯄ ꯐꯩꯖꯣꯝ ꯁꯦꯠꯄ ꯌꯥꯏ꯫ ꯄꯦꯅꯥ ꯈꯣꯡꯕꯒꯤ ꯑꯃꯗꯤ ꯄꯦꯅꯥ ꯈꯣꯡꯂꯒ ꯏꯁꯩ ꯁꯛꯄꯒꯤ ꯁꯤꯟꯐꯝ
ꯅꯨꯄꯥꯁꯤꯡꯇꯅ ꯄꯥꯏꯅꯔꯝꯃꯤ꯫ ꯄꯦꯅꯥ ꯑꯁꯩꯕꯁꯤꯡꯅ ꯁꯛꯄ ꯄꯦꯅꯥ ꯏꯁꯩꯒꯤ ꯁꯩꯁꯛ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯂꯩ꯫ ꯄꯦꯅꯥ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯏꯁꯩ ꯅꯣꯡꯃꯥꯏꯒꯤ ꯑꯇꯩ ꯖꯟꯇ꯭ꯔ ꯑꯃꯠꯇ ꯁꯤꯖꯤꯟꯅꯗꯦ꯫ ꯄꯦꯅꯥ ꯑꯁꯤ ꯃꯊꯠꯇꯅ ꯃꯄꯨꯡ ꯐꯥꯖꯕ ꯖꯟꯇ꯭ꯔ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯃꯁꯤ ꯖꯟꯇ꯭ꯔ ꯑꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯑꯃꯅꯤ꯫ ꯄꯦꯅꯥ ꯖꯟꯇ꯭ꯔ ꯀꯔꯝꯕ ꯊꯧꯔꯝꯁꯤꯡꯗ ꯁꯤꯖꯤꯟꯅꯩ? ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯏ꯫ ꯄꯦꯅꯥ ꯁꯤꯖꯤꯟꯅꯕ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗꯒ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕ, ꯀꯨꯝꯖꯟꯕ, ꯆꯥꯛꯂꯣꯟ ꯀꯠꯄ, ꯁꯅꯥꯃꯍꯤ ꯂꯧꯈꯠꯄ, ꯄꯥꯈꯪꯕ ꯏꯀꯧꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯗꯗꯤ ꯄꯦꯅꯥꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯆꯥꯎꯏ꯫ ꯂꯥꯏꯁꯪ, ꯄꯨꯈ꯭ꯔꯤ, ꯀꯩꯊꯦꯜꯅꯆꯤꯡꯕ ꯍꯣꯡꯕꯗꯁꯨ ꯄꯦꯅꯥ ꯁꯤꯖꯤꯟꯅꯩ꯫ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤꯡꯗꯇ ꯅꯠꯇꯅ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯆꯪꯕꯗ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯍꯤꯔꯝ ꯀꯌꯥꯗꯁꯨ ꯄꯦꯅꯥꯒꯤ ꯃꯈꯜ ꯃꯈꯥꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯅꯩ꯫ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯄꯦꯅꯥ ꯁꯛꯄ ꯃꯤ ꯑꯃꯅ ꯅꯤꯡꯊꯧꯒꯤꯗꯃꯛ ꯀꯥꯏꯊꯣꯛꯇꯨꯅ ꯃꯊꯧ ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯅ ꯑꯍꯤꯡ ꯇꯨꯝꯂꯝꯗꯥꯏ ꯑꯃꯗꯤ ꯑꯌꯨꯛ ꯌꯥꯍꯧꯔꯝꯗꯥꯏ ꯈꯨꯗꯤꯡꯗ ꯄꯦꯅꯥ ꯈꯣꯡꯗꯨꯅ ꯏꯁꯩ ꯊꯧꯒꯜ ꯆꯪꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯤꯡꯊꯧꯅ ꯂꯝ ꯆꯠꯊꯣꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜ ꯏꯟꯗꯨꯅ ꯄꯦꯅꯥ ꯁꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯇꯨꯝꯂꯝꯗꯥꯏꯗ ꯁꯛꯄ ꯂꯩꯔꯣꯜꯕꯨ ꯅꯥꯎꯁꯨꯝꯂꯣꯟ, ꯌꯥꯍꯧꯔꯝꯗꯥꯏꯗ ꯁꯛꯄꯕꯨꯅ ꯌꯀꯥꯏꯔꯣꯜ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯂꯝ ꯆꯠꯊꯣꯛꯄꯗ ꯇꯨꯡꯗ ꯏꯟꯗꯨꯅ ꯈꯣꯡꯕ ꯄꯦꯅꯥꯕꯨ ꯂꯝ ꯏꯟ ꯄꯦꯅꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯅꯤꯡꯊꯧꯅ ꯀꯔꯤꯒꯨꯝꯕ ꯇꯨꯔꯕꯁꯨ ꯄꯦꯅꯥꯅ ꯃꯤꯈꯧꯔꯣꯜ ꯁꯛꯇꯨꯅ ꯊꯧꯒꯜ ꯆꯠꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯝꯗ ꯆꯠꯊꯣꯛꯂꯨꯕꯒꯤ ꯍꯜꯂꯛꯄꯗꯁꯨ ꯄꯦꯅꯥ ꯊꯧꯒꯜ ꯆꯪꯅꯔꯝꯃꯤ꯫ ꯃꯅꯤꯄꯨꯔꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯐꯝꯕꯥꯜ ꯇꯣꯡꯕ ꯍꯥꯏꯕ ꯊꯧꯔꯝ ꯑꯃ ꯍꯦꯛ ꯍꯦꯛ ꯄꯥꯡꯊꯣꯛꯅꯔꯝꯃꯤ꯫ ꯊꯧꯔꯝ ꯑꯁꯤ ꯅꯤꯡꯊꯧꯅ ꯀꯪꯂꯥꯗ ꯂꯩꯔꯤꯕ ꯄꯥꯈꯪꯕꯒꯤ ꯃꯦꯟ ꯆꯨꯔꯨꯡ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯅꯤꯡꯊꯧꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯄ ꯃꯇꯝꯗ ꯁꯥꯃꯨ ꯌꯥꯏꯁꯥ ꯇꯣꯡꯗꯨꯅ ꯆꯠꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯁꯥꯃꯨ ꯇꯣꯡꯗꯨꯅ ꯐꯝꯕꯥꯜ ꯇꯣꯡꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯄꯦꯅꯥ ꯈꯣꯡꯕ ꯅꯨꯄꯥ ꯑꯃꯅ ꯁꯥꯃꯨꯒꯤ ꯃꯇꯨꯡꯗ ꯄꯦꯅꯥ ꯈꯣꯡꯗꯨꯅ ꯏꯟꯅꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯁꯥꯃꯨ ꯃꯇꯨꯡ ꯄꯦꯅꯥ ꯈꯣꯡꯕ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜꯅꯆꯤꯡꯕꯗ ꯊꯧ ꯄꯥꯡꯅꯕꯒꯤꯗꯃꯛ ꯄꯦꯅꯥ ꯈꯣꯡꯕ ꯑꯃꯗꯤ ꯄꯦꯅꯥ ꯏꯁꯩ ꯁꯛꯄ ꯑꯣꯖꯥꯁꯤꯡꯒꯤ ꯂꯣꯏꯁꯪ ꯑꯃ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯄꯟꯗꯤꯠ ꯂꯣꯏꯁꯪꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯝꯃꯤ꯫ ꯄꯦꯅꯥ ꯂꯣꯏꯁꯪ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯄꯦꯅꯥ ꯁꯪꯂꯥꯛꯄ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯍꯟꯖꯕ, ꯍꯤꯗꯪꯅꯆꯤꯡꯕ ꯄꯦꯅꯥ ꯈꯣꯡꯕꯁꯤꯡ ꯂꯩ꯫ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯂꯥꯏ ꯍꯔꯥꯎꯕ ꯊꯧꯔꯝꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯄꯗ ꯆꯪꯕ ꯄꯦꯅꯥ ꯁꯛꯄꯁꯤꯡ ꯄꯦꯅꯥ ꯂꯣꯏꯁꯪꯁꯤꯡꯗꯨꯅ ꯊꯥꯅꯩ꯫ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯑꯋꯥ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯄꯦꯅꯥ ꯇꯥꯕ ꯃꯇꯝꯗ ꯁꯛꯅꯕ ꯃꯑꯣꯡꯕꯨ ꯄꯦꯅꯥ ꯐꯝꯁꯛ ꯍꯥꯏꯅ ꯈꯪꯅꯩ꯫ ꯄꯦꯅꯥ ꯐꯝꯁꯛ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯁꯟꯒꯥꯔꯛꯄ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯁꯛꯅꯩ꯫ ꯃꯁꯤꯗ ꯄꯦꯅꯥ ꯁꯛꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯐꯛ ꯅꯠꯇ꯭ꯔꯒ ꯍꯤꯗꯥꯟ ꯑꯃꯒꯤ ꯃꯊꯛꯇ ꯐꯝꯗꯨꯅ ꯁꯛꯏ꯫ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯁꯨꯡ ꯅꯤꯡꯊꯧꯒꯤ ꯊꯧꯒꯜꯗꯗꯤ ꯄꯦꯅꯥ ꯈꯣꯡꯕꯒꯤ ꯐꯝꯐꯝ ꯂꯐꯨꯠ ꯍꯥꯏꯅ ꯈꯪꯅꯕ ꯅꯥꯄꯤ ꯅꯠꯇ꯭ꯔꯒ ꯏꯅ ꯁꯥꯕ ꯑꯃꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯄꯦꯅꯥ ꯐꯝꯁꯛꯇ ꯏꯁꯩꯒꯤ ꯃꯇꯥꯡ ꯃꯇꯥꯡ ꯏꯟꯅ ꯄꯦꯅꯥ ꯁꯛꯄ ꯑꯁꯩꯕꯅ ꯃꯈꯨꯠꯅ ꯈꯣꯡꯂꯤꯕ ꯄꯦꯅꯥ ꯑꯗꯨ ꯂꯦꯞꯄ ꯌꯥꯎꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯦꯅꯥꯒꯤ ꯃꯈꯣꯜ ꯑꯗꯨ ꯁꯔꯛ ꯁꯤꯗꯅꯕ ꯑꯇꯣꯞꯄ ꯄꯦꯅꯥ ꯈꯣꯡꯕꯇꯅ ꯃꯊꯧ ꯑꯣꯏꯕ ꯏꯁꯩ ꯁꯛꯇꯕ ꯅꯨꯄꯥ ꯑꯃ ꯑꯅꯤꯒꯨꯝꯕꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯈꯣꯡꯏ꯫ ꯃꯈꯣꯏꯅ ꯄꯦꯅꯥ ꯁꯛꯂꯤꯕ ꯑꯣꯖꯥ ꯑꯗꯨꯒꯤ ꯑꯣꯏꯔꯣꯝꯗ ꯇꯣꯉꯥꯟꯕ ꯐꯤꯗꯥ ꯐꯛ ꯑꯃꯗ ꯐꯝꯃꯤ꯫ ꯃꯈꯣꯏꯕꯨ ꯄꯦꯅꯥ ꯈꯣꯡꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯃꯁꯤ ꯅꯠꯇꯕ ꯄꯦꯅꯥ ꯄꯂꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯃꯁꯤꯗꯅ ꯄꯦꯅꯥ ꯁꯛꯄ ꯑꯍꯨꯝ ꯑꯍꯨꯝꯒꯨꯝꯕ ꯑꯃꯗꯒꯤ ꯍꯦꯟꯕꯅ ꯅꯥꯀꯟ ꯅꯥꯀꯟ ꯂꯦꯞꯂꯒ ꯑꯋꯥꯏ ꯑꯀꯨꯝ ꯇꯧꯗꯨꯅ ꯁꯛꯅꯩ꯫ ꯄꯦꯅꯥ ꯐꯝꯁꯛꯇ ꯄꯦꯅꯥ ꯁꯛꯄꯁꯤꯡꯅ ꯁꯩꯊꯥꯗꯨꯅ ꯁꯛꯅꯕ ꯏꯁꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯋꯥꯔꯤꯁꯤꯡ ꯃꯄꯨꯡ ꯑꯣꯏ꯫ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯗ ꯅꯠꯇꯅ ꯄꯦꯅꯥ ꯐꯝꯁꯛꯇ ꯂꯥꯏꯔꯣꯜ, ꯅꯤꯡꯊꯧꯔꯣꯜ, ꯂꯩꯔꯣꯜꯅꯆꯤꯡꯕꯁꯨ ꯁꯛꯅꯩ꯫ ꯂꯥꯏ ꯇꯤꯟꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤꯁꯤꯡꯕꯨ ꯆꯥꯎꯔꯥꯛꯅ ꯂꯥꯏꯔꯣꯜ ꯍꯥꯏꯅ ꯈꯪꯅꯩ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯋꯥꯔꯤꯕꯨ ꯅꯤꯡꯊꯧꯔꯣꯜ ꯍꯥꯏꯅ ꯈꯪꯅꯩ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯁꯤꯡꯒꯤ ꯃꯔꯝꯗ ꯂꯩ ꯊꯥꯕꯕꯨ ꯂꯩꯔꯣꯜ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯧꯖꯤꯛꯁꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝꯗ ꯑꯉꯥꯡꯒꯤ ꯏꯄꯥꯟ ꯊꯥꯕ,
ꯂꯨꯍꯣꯡ ꯈꯣꯡꯍꯣꯡꯕ ꯑꯃꯗꯤ ꯑꯁꯤ ꯑꯅꯥꯒꯤ ꯊꯧꯔꯝꯅꯆꯤꯡꯕꯗꯁꯨ ꯄꯦꯅꯥ ꯐꯝꯁꯛ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯄꯦꯅꯥ ꯄꯂꯥ ꯑꯣꯏꯅ ꯏꯁꯩ ꯇꯥꯟꯅꯔꯤ꯫ ꯍꯔꯥꯎ ꯅꯨꯡꯉꯥꯏꯒꯤ ꯊꯧꯔꯝꯁꯤꯡꯗ ꯄꯥꯟꯊꯣꯏꯕꯤ ꯂꯨꯍꯣꯡꯕ, ꯅꯨꯡꯕꯥꯟ ꯄꯣꯝꯕꯤ ꯂꯨꯋꯥꯎꯕ, ꯁꯅꯥꯃꯅꯤꯛ ꯑꯁꯤꯅꯆꯤꯡꯕ ꯇꯥꯟꯅꯩ꯫ ꯑꯁꯤ ꯑꯅꯥꯒꯤ ꯊꯧꯔꯝꯁꯤꯡꯗ ꯈꯝꯑꯣꯏ ꯌꯥꯡꯑꯣꯏ, ꯅꯣꯡꯒꯥꯔꯣꯜ, ꯊꯣꯉꯥꯔꯣꯜꯅꯆꯤꯡꯕ ꯁꯛꯅꯩ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯦꯅꯥ ꯍꯥꯏꯔꯤꯕ ꯋꯥꯔꯦꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛ ꯈꯔ ꯄꯥꯊꯣꯛꯆꯔꯕꯗ ꯌꯥꯀꯥꯏꯔꯣꯜ ꯍꯥꯏꯕꯗꯤ ꯂꯥꯏ ꯑꯃꯗꯤ ꯅꯤꯡꯊꯧ ꯇꯨꯝꯕꯗꯒꯤ ꯍꯧꯗꯣꯛꯄꯗ ꯁꯛꯄ ꯏꯁꯩ꯫ ꯆꯩꯖꯦꯡ ꯄꯦꯅꯥꯒꯤ ꯀꯌꯥꯠ ꯑꯃ꯫ ꯇꯨꯝꯕꯥ ꯈꯣꯡꯗ꯭ꯔꯨꯝ ꯑꯔꯤꯕ ꯑꯀꯪꯕꯒꯤ ꯃꯀꯨ꯫ ꯋꯥꯔꯨ ꯋꯥ ꯄꯥꯝꯕꯤꯒꯤ ꯃꯔꯨ꯫ ꯅꯣꯡꯁ꯭ꯔꯤꯛ ꯄꯥꯝꯕꯤ ꯃꯈꯜ ꯑꯃ꯫ ꯎ ꯍꯋꯥꯏ ꯃꯇꯣꯜ ꯍꯥꯏꯔꯞ ꯃꯥꯜꯂꯤ, ꯃꯍꯩꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯀꯨꯝꯃꯤ, ꯀꯪꯂꯕ ꯃꯇꯨꯅ ꯅꯤꯛꯄꯗ ꯖ꯭ꯋꯥꯎ ꯖ꯭ꯋꯥꯎ ꯂꯥꯎꯏ꯫ ꯎꯆꯥꯟ ꯃꯔꯦꯛ ꯎꯆꯥꯟ ꯄꯥꯝꯕꯤꯒꯤ ꯃꯎꯗ ꯀꯥꯕ ꯅꯞ ꯅꯞ ꯂꯥꯎꯕ ꯄꯣꯠꯂꯝ ꯑꯃ꯫ ꯄꯣꯂꯤ ꯐꯥꯏꯕꯔ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯑꯀꯨꯞꯄ ꯂꯪꯂꯥ ꯃꯈꯜ ꯑꯃ꯫ ꯈꯥꯃꯦꯟ ꯆꯠꯄ ꯈꯨꯃꯨ ꯆꯠꯄ, ꯈꯥꯃꯦꯟ ꯆꯠꯄ ꯍꯥꯏꯅ ꯈꯪꯅꯕ ꯃꯌꯦꯛ ꯅꯝꯕ ꯃꯨꯒꯥ ꯐꯩꯖꯣꯝ ꯃꯈꯜ ꯑꯃ꯫ ꯆꯥꯛꯂꯣꯟ ꯀꯠꯄ ꯁꯥꯒꯩꯒꯤ ꯑꯄꯣꯛꯄꯅꯆꯤꯡꯕꯗ ꯆꯥꯛꯅꯆꯤꯡꯕ ꯀꯠꯄ꯫ ꯃꯦꯟ ꯁꯨꯔꯨꯡ ꯀꯪꯂꯥꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯂꯥꯏꯐꯝ ꯑꯃ꯫ ꯍꯟꯖꯕ ꯁꯪꯂꯥꯛꯄꯒꯤ ꯃꯊꯪ ꯑꯣꯏꯕ ꯐꯝ꯫ ꯍꯤꯗꯪ ꯍꯟꯖꯕꯒꯤ ꯃꯊꯧ ꯑꯣꯏꯕ ꯐꯝ꯫ ꯁꯔꯛ ꯁꯤꯕ ꯃꯔꯛꯇ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯕ ꯃꯔꯛ ꯍꯣꯕ꯫ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯅꯆꯤꯡꯕ꯫